ꯃꯦꯝꯆꯥ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯔꯤ꯫ ꯏꯆꯥꯅꯦꯅ ꯁꯤꯈ꯭ꯔꯣ ꯍꯥꯏꯕꯁꯨ ꯍꯦꯛ ꯃꯌꯥꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ ꯑꯣꯟꯊꯣꯛꯅ ꯇꯟꯒꯗꯧꯔꯤꯗ꯫ ꯉꯥꯡꯅ ꯃꯆꯥ ꯏꯉꯦꯂꯩꯕꯨ ꯀꯧꯔꯛꯏ꯫ ꯏꯉꯦꯂꯩ, ꯍꯣꯏ ꯏꯉꯦꯂꯩ, ꯁꯤꯔꯕ꯭ꯔꯅꯦ ꯅꯪꯕꯣ? ꯏꯉꯦꯂꯩꯗꯨ ꯇꯍꯥ ꯆꯦꯟꯊꯣꯔꯛꯂꯒ, ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯑꯩ ꯃꯅꯤꯡꯂꯣꯝꯗ ꯋꯥꯏ ꯇꯥꯁꯜꯂꯨꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ? ꯏꯁ, ꯏꯆꯥꯗꯤ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟꯒꯗꯤ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯍꯩ ꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯣ ꯍꯥꯏꯕꯗꯨ ꯂꯨꯝꯂꯕ꯭ꯔꯥ? ꯃꯁꯤ ꯍꯥꯏꯔꯒ ꯏꯉꯦꯂꯩꯒꯤ ꯂꯨꯁꯝ ꯄꯥꯏꯔꯒ ꯅꯝꯁꯤꯜꯂꯤ꯫ ꯏꯉꯦꯂꯩ ꯀꯞꯂꯒ, ꯏꯃꯥ ꯂꯨꯝꯗꯨꯅ ꯂꯣꯏꯔꯕꯅꯤ꯫ ꯅꯆꯥꯗ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯨ꯫ ꯅꯆꯥ ꯅꯥꯏꯌꯦ ꯏꯃꯥ꯫ ꯍꯩꯃꯥ, ꯌꯥꯝ ꯅꯥꯔꯕꯣ? ꯍꯥ, ꯌꯥꯝ ꯅꯥꯔꯕꯣ? ꯋꯥꯍꯩ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯃꯈꯨꯠ ꯑꯗꯨꯅ ꯏꯉꯦꯂꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯊꯥꯖꯤꯜꯂꯤ꯫ ꯑꯗꯨꯒ ꯂꯥꯛꯇꯅ ꯏꯟꯈꯤꯔꯝꯃꯤ꯫ ꯏꯉꯦꯂꯩ ꯗꯥꯔꯤ ꯃꯄꯥꯜ ꯑꯗꯨꯗꯒꯤ ꯁꯨꯃꯥꯡꯗ ꯑꯃꯨꯛ ꯑꯣꯟꯊꯔꯛꯂꯤ꯫ ꯅꯪ ꯏꯕꯦꯝꯃ ꯅꯪ, ꯁꯤꯈ꯭ꯔꯣꯗ꯫ ꯅꯪ ꯂꯩꯕꯁꯦ ꯋꯥꯏ ꯌꯥꯝꯅ ꯆꯤꯜꯂꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯦꯠ ꯂꯥꯎꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯅꯤꯡꯉꯝꯗꯅ ꯀꯞꯂꯒ, ꯕꯥꯕꯥ, ꯅꯆꯥꯒꯤ ꯋꯥꯔꯕ ꯁꯛꯇꯝ ꯑꯁꯤꯕꯨ ꯂꯥꯏꯔꯩꯄꯥꯛꯇ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯅꯆꯥꯕꯨ ꯂꯧꯁꯤꯟꯕꯤꯔꯣꯕꯥ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯗꯨꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯦꯝꯆꯥ ꯑꯔꯩꯕ ꯃꯈꯩ ꯀꯦꯁꯤꯜꯂꯒ ꯃꯃꯥ ꯏꯉꯦꯂꯩꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯛꯄꯒꯤ ꯙꯨꯛ ꯊꯥꯅꯕ ꯃꯇꯝꯅꯤ ꯍꯥꯏꯕꯒ ꯈꯪꯕ ꯅꯠꯇꯦ꯫ ꯏꯉꯦꯂꯩ, ꯏꯉꯦꯂꯩ! ꯏꯃꯥ ꯀꯩ ꯍꯥꯏꯒꯦ? ꯑꯩꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕꯗ ꯆꯠꯂꯨꯒꯦ꯫ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯂꯣꯏꯁꯤꯜꯂꯝꯃꯣ꯫ ꯑꯗꯨꯒ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯝꯒꯗꯕꯅꯤ, ꯈꯪꯉꯕ꯭ꯔꯥ? ꯏꯃꯥ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯕꯅꯣ? ꯏꯃꯥꯅ ꯆꯠꯀꯗꯕꯗꯣ ꯑꯩꯁꯨ ꯈꯪꯏ꯫ ꯄꯥꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯤꯗ ꯏꯃꯥꯒꯤ ꯑꯍꯣꯡꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯆꯥꯗꯤ ꯇꯧꯍꯩꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯏꯁ, ꯏꯅꯦꯝꯄꯣꯛꯅꯤꯍꯦ! ꯅꯪꯅ ꯑꯩꯅ ꯆꯠꯄ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯄꯥꯅꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥ? ꯑꯁꯤ ꯍꯥꯏꯔꯒ ꯏꯉꯦꯂꯩꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯃꯨꯛ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯅꯪꯅꯦ ꯑꯍꯩ ꯑꯁꯤꯡ ꯌꯥꯝꯅ ꯁꯥꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯁꯦ, ꯈꯪꯉꯕ꯭ꯔꯥ? ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯀꯞꯂꯒ ꯊꯕꯛ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯁꯤꯟꯖꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯑꯃꯗꯤ ꯏꯉꯦꯂꯩꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯔꯕꯗ, ꯃꯦꯝꯆꯥ ꯑꯁꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯥ ꯂꯩꯈꯤꯗꯕꯗꯒꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯍꯩꯅꯕꯤ ꯑꯁꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯆꯥ ꯏꯉꯦꯂꯩ ꯑꯁꯤ ꯆꯍꯤ 15 ꯁꯨꯔꯦ꯫ ꯏꯉꯦꯂꯩ ꯑꯁꯤ ꯃꯦꯝꯆꯥꯒꯤ ꯃꯕꯨꯛꯊꯣꯛꯀꯤ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯅ ꯃꯆꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯛꯀꯗ꯭ꯔꯥ? ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯃꯆꯥ ꯏꯉꯦꯂꯩꯅ ꯌꯥꯅꯤꯡꯗꯕ ꯈꯔ ꯍꯦꯛ ꯎꯠꯂꯕ ꯃꯇꯝꯗ ꯃꯆꯥꯅꯦ ꯍꯥꯏꯕ ꯆꯪꯗꯕ ꯃꯈꯩ ꯁꯥ ꯁꯟ ꯐꯨꯕꯒꯨꯝꯅ ꯐꯨꯔꯝꯃꯤ꯫ ꯃꯦꯝꯆꯥ ꯌꯨ ꯉꯥꯎꯔꯤ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯍꯩ ꯃꯤꯅꯥꯏ ꯅꯨꯄꯤ, ꯇꯥꯕ꯭ꯔꯣ? ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯅꯪꯕꯨ ꯏꯃꯨꯡꯗꯨꯗ ꯁꯤꯔꯕ꯭ꯔꯣ? ꯏꯉꯦꯂꯩ ꯆꯦꯟꯊꯣꯔꯛꯂꯒ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯏꯃꯥ? ꯃꯃꯥꯕꯨ ꯀꯣꯜꯂꯒ ꯐꯃꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯇꯨꯝꯍꯟꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯃꯃꯥꯁꯨ ꯌꯨ ꯉꯥꯎꯔꯒ ꯂꯥꯛꯂꯕꯅꯤꯅ ꯆꯥꯛ ꯆꯥꯔꯔꯣꯏ ꯈꯪꯕꯅ ꯃꯍꯥꯛꯁꯨ ꯆꯥꯛ ꯈꯖꯤꯛ ꯆꯥꯔꯒ ꯇꯨꯝꯕ ꯆꯪꯂꯛꯂꯦ꯫ ꯐꯃꯨꯡꯗ ꯇꯨꯝꯅ ꯃꯄꯤ ꯇꯥꯔꯛꯏ꯫ ꯃꯃꯥꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯤꯕ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯇꯧꯍꯩꯗ꯭ꯔꯕ ꯃꯧ ꯑꯃꯒꯤ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤꯕꯨ ꯈꯜꯂꯨꯔꯒ ꯊꯃꯣꯏ ꯁꯣꯛꯄ ꯍꯦꯜꯂꯛꯄꯅ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯏꯉꯦꯂꯩꯗꯤ ꯍꯧꯒꯠꯂꯒ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯤ꯫ ꯃꯦꯝꯆꯥꯗꯤ ꯉꯔꯥꯡ ꯂꯝꯆꯠ ꯐꯖꯔꯨꯗꯕꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯏꯉꯦꯂꯩꯅ ꯊꯕꯛ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯀꯥꯟꯗ ꯍꯀꯥꯝ ꯋꯥ ꯆꯜꯂꯒ ꯇꯤꯡꯂꯤ ꯌꯥꯡꯂꯤꯔꯒ ꯃꯁꯝ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯣꯡ ꯀꯥꯔꯟ ꯆꯜꯂꯒ ꯃꯥꯡꯒꯣꯜꯗ ꯊꯣꯔꯛꯂꯦ꯫ ꯃꯦꯝꯆꯥꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔꯕ ꯃꯆꯥ ꯏꯉꯦꯂꯩꯕꯨ ꯂꯥꯎꯅ ꯀꯧꯕ ꯑꯗꯨꯒ ꯐꯨꯕꯤꯕ ꯑꯁꯤꯅ ꯃꯦꯝꯆꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯉꯁꯤꯁꯨ ꯍꯩꯅꯕꯤ ꯑꯁꯤ ꯍꯣꯡꯕ ꯂꯩꯇꯦ꯫ ꯃꯆꯥ ꯏꯉꯦꯂꯩꯕꯨ ꯂꯥꯛꯇꯨꯅ ꯀꯧꯔꯛꯏ꯫ ꯏꯉꯦꯂꯩ ꯑꯌꯨꯛꯀꯤ ꯀꯣꯔꯧꯍꯟꯕꯕꯨ ꯈꯨꯔꯨꯝꯕ ꯂꯣꯏꯔꯒ ꯆꯥꯛ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯕꯅꯤ꯫ ꯃꯃꯥꯅ ꯀꯧꯔꯛꯂꯤꯕꯗꯨ ꯇꯥꯔꯗꯨꯅ ꯊꯣꯔꯛꯂꯒ, ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ? ꯏꯁ, ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯒꯥꯏꯅ? ꯍꯩ, ꯑꯩꯅꯦ ꯏꯔꯨ ꯂꯨꯖꯒꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯂꯨꯆꯣ꯫ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯁꯥꯍꯜꯂꯨ꯫ ꯆꯥꯛꯇꯤ ꯂꯣꯏꯔꯕ꯭ꯔꯣ? ꯂꯣꯏꯗ꯭ꯔꯤ ꯏꯃꯥ꯫ ꯁꯠ ꯂꯣꯏꯁꯜꯂꯨ꯫ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯉꯔꯥꯡ ꯆꯥꯛ ꯆꯥꯗꯕꯒꯤ꯫ ꯑꯩꯒꯁꯦ ꯍꯧꯗꯣꯛꯑꯒ ꯆꯥꯛꯀꯁꯦ ꯄꯤꯖꯄꯣꯠꯇꯦꯕ꯫ ꯏꯆꯥꯅꯤ ꯍꯥꯏꯕꯗ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ꯫ ꯌꯥꯔꯦ ꯆꯠꯂꯣ, ꯆꯥꯛꯇꯣ ꯂꯣꯏꯁꯜꯂꯝꯃꯨꯀꯣ꯫ ꯑꯗꯨꯒꯅꯦ ꯑꯩ ꯊꯕꯛ ꯆꯠꯀꯗꯕ ꯂꯩ꯫ ꯇꯥꯔꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯇꯥꯏ ꯏꯃꯥ꯫
ꯇꯥꯔꯝꯃꯅꯤ ꯌꯥꯔꯦ ꯅꯁꯛꯇꯣ ꯑꯩꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯎꯠꯂꯅꯨ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯁꯠ ꯁꯠ ꯇꯧꯔꯨꯔ ꯆꯠꯂꯣ ꯏꯪꯉꯦꯂꯩ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯃꯥꯒꯤ ꯆꯥꯛ ꯍꯥꯟꯅ ꯊꯤꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥ ꯇꯥꯅꯅꯕ ꯏꯃꯥ ꯆꯥꯛ ꯂꯣꯏꯔꯦ ꯆꯥꯊꯣꯛꯄꯤꯔꯔꯣ ꯃꯦꯝꯆꯥꯅ ꯆꯥꯛꯈꯨꯝ ꯆꯪꯉꯛꯅ ꯆꯥꯛꯇꯨ ꯊꯤꯕ ꯂꯣꯏꯔꯕꯗꯤ ꯏꯁꯤꯡꯗꯨ ꯁꯣꯛꯂꯨꯕ ꯌꯥꯗ꯭ꯔꯣ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯧꯔꯤꯗꯨꯕꯣ 이마는 짝라며 하이브두다 짝세 사링에 있으다 차톡비로 하이나 하이브니 이마 야래 링고 swade nganglaga leirno ingele so mamana thina nganglakpa aduda mathwai nungaitana ising sokpa pukri achobada laklammi laikai gi mau kharasu ising sokpana sokpa fi subana suba kaya ama leirami ingele so tasengbadi mama gi lamchat asida mahakso mapan thokpa ikairabani adubu mahak ikai na ising di thuna soklaga chatlage khanduna thuna laklami laikai gi mau mayam adugi maraktagi machin kanma mau amana haima ingele nangbo ising sokpa lairo namadi mari daga lehobro ibema namadu bu khara ngangu yadro ngarangsu angang mukhong thangba haitabana thangbadawna yumda changkhidaine yengningdadana hanna phawba yenglamdana yumda changlakpani atopa mawa mana kainu iche angang se ikai khrani yare khara nganglabadi asi phawbada watlibani mamado masakta sunge yeningde adunane macha sida hairibani atopa mau amana amo o adu boba hairasu wahaido khara khara fazana hayo haiba ingele sunga saidagi ngangnariba mayamdo taribani ingele mapi tade haibada mangaire yam ikaina yam pendana nontharaga leirami mataw adubu yenglaga leiramba mau amana ingele yare chango noi manane amungang birani chango ingele ising bartina do yalaga khongthang adu thuna thangduna laklammi mayumda mamana nganglani khanduna lakpani haibuga tawbuga memcha konthongda leplaga leiba adu ure ingele pakhatpana makhong anidu thak niglai hey minai nupi nang ising sokpa chalo hairaga warem thorem suraga leirurabra ha wahai adugi loirakpada memchana ingeleina pairakpa ising bartena du ingeleida loina hajillame aduga singaibak ama pairaga ingeleibu sa sanda phubugumna phuba horaklame ingeleina kaplaga ima ai lanjare matung tawrurigi aibu phubiga no ima karigi phudaba nangse seikro haiba su yadeba asi hairaga mamai mapin khangdaba makai pangkanda kansalame kaliba singaibak aduso tekhirame adudagi memchana ingeleibu laktana illame hey minai nupi ising se amukta soksu chalo makhut aduna amuk thajille ingelei so bartina du pairaga kaplaga chen khirame aduga ising adu suklaga lai ising adubu sahange tawi adubu tanja aduda singsu amuk leiramdre ingelei wakalda asumna khalei karino tawriba sibo isor mahaksu aigi awaba sida hena awaba habliba sina karigino karigumba aina imada singlaite hairuba matamda tawrakadaba oirakadaba imagi saktamdo khallubada hakibagi masakni as haidi karam tawne ai maningi labuka sidagi charu khara laururaga lumlagi masina pharani ingelei labuktagi charu laururaga ising adu lumlami sahanba loiraba matungda kina mamagi manakta laklami ingelei pakhatmanbana kimanbana wahai aduso lali hairei ima ising asabase sahanba loiri nacha thangtokcharo haibra ising du sahanba loirabadi thuna puthorakpa yadro ai thabak chatkani haiba nang khangiba natro hoi khangi ai puthoragi ma ingele ising asabado bartina mada haidok laga purei aduga mama memcha da pirami hai ai gi irulu jabada hongtokna ba phane ma puro hoi ma ingele phanek adu laururaga mama da pirami phanek du purak labadi ising choloitaba mafam amada thamba yadabro memcha na iru jagya haiduna ising adu da lubluba matamdadi yamna saraga leiramni haima sigi ising asabasidi noi napa asibodo aduda luzahalo asi hairaga ising asabado minungsi khangdana
ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯏꯉꯦꯂꯩꯒꯤ ꯃꯁꯥꯗ ꯂꯣꯏꯅ ꯍꯩꯖꯤꯟꯈ꯭ꯔꯦ꯫ ꯏꯉꯦꯂꯩ ꯂꯥꯎꯕ ꯐꯥꯎꯕ ꯉꯝꯗꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯗꯅ ꯋꯥꯟꯊꯈ꯭ꯔꯦ꯫ ꯃꯦꯝꯆꯥ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯔꯤꯕ ꯏꯉꯦꯂꯩꯕꯨ ꯃꯈꯣꯡꯅ ꯑꯃꯨꯛꯇꯪ ꯀꯥꯎꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕꯤ ꯏꯉꯦꯂꯩ ꯑꯗꯨꯃꯛ ꯑꯁꯤꯕ ꯑꯃꯒꯨꯝ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯌꯨꯝꯊꯪꯅꯔꯤꯕ ꯏꯉꯦꯂꯩꯒꯤ ꯃꯗꯣꯝꯆꯥ ꯊꯣꯛꯄꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯇꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯇꯧꯔꯕ ꯃꯦꯝꯆꯥ ꯑꯁꯤꯒꯗꯤ ꯃꯥꯟꯅꯕ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯦꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯍꯦꯛ ꯈꯪꯕꯒ ꯃꯧ ꯑꯅꯤꯗꯨꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯤ꯫ ꯍꯩꯃꯥ, ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯗꯤ? ꯍꯩ ꯏꯅꯥꯎ, ꯏꯆꯥ ꯏꯉꯦꯂꯩꯁꯤꯕꯨ ꯃꯤꯍꯨꯟꯒ ꯌꯥꯎꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯤꯍꯨꯟꯕꯨꯗꯤ ꯌꯥꯎꯔꯤ ꯏꯆꯦ, ꯑꯗꯣ ꯏꯉꯦꯂꯩꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯁꯦ ꯍꯤꯗꯥꯛ ꯁꯦꯝꯕ ꯍꯩꯕ ꯈꯨꯔꯥ ꯇꯣꯃꯥꯜꯒꯤ ꯃꯅꯥꯛꯇꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯔꯒ ꯇꯩꯔꯁꯦ꯫ ꯍꯣꯏ ꯍꯣꯏ ꯏꯅꯥꯎ, ꯏꯉꯦꯂꯩꯒꯤ ꯃꯁꯥꯁꯦ ꯑꯃꯨꯛꯇ ꯄꯥꯏꯔꯛꯑꯣ, ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯨꯔꯒ ꯇꯧꯔꯨꯔꯁꯤ꯫ ꯑꯣ, ꯏꯆꯥꯁꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯅꯤ꯫ ꯃꯃꯥ ꯍꯤꯡꯆꯥꯕꯤ ꯑꯁꯤꯗꯤꯅꯦ ꯁꯨꯡꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯏꯆꯥ ꯑꯁꯤꯒꯤ ꯈꯜꯂꯨꯔꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯏꯅꯥꯎ, ꯅꯪꯅꯦ ꯃꯈꯣꯡꯁꯦ ꯄꯥꯏꯔꯛꯑꯣ, ꯑꯩ ꯃꯁꯥꯒꯟꯁꯦ ꯄꯥꯏꯔꯛꯀꯦ, ꯑꯗꯨꯒꯅꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯥꯡꯂꯒ ꯄꯨꯔꯁꯤ꯫ ꯍꯣꯏ ꯏꯆꯦ, ꯃꯗꯨꯅ ꯐꯔꯅꯤꯌꯦ꯫ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯧ ꯑꯅꯤ ꯑꯗꯨ ꯏꯉꯦꯂꯩꯕꯨ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯈꯨꯔꯥ ꯇꯣꯃꯥꯜꯗꯒꯤ ꯍꯤꯗꯥꯛ ꯂꯧꯔꯨꯔꯒ ꯏꯉꯦꯂꯩꯒꯤ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨꯗ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯃꯧ ꯑꯅꯤ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯏꯉꯦꯂꯩ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯞꯂꯛꯏ꯫ ꯀꯞꯄ ꯑꯗꯨ ꯇꯣꯛꯅꯅꯕ ꯃꯧ ꯑꯅꯤ ꯑꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯂꯝꯃꯤ꯫ ꯏꯉꯦꯂꯩ ꯀꯞꯅ ꯀꯞꯅ, ꯏꯟꯗꯣꯝꯆꯥ, ꯑꯩꯁꯤꯕꯨ ꯏꯃꯥꯒꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯕ ꯖꯥꯠꯂꯥ? ꯑꯁꯨꯛ ꯊꯤꯅꯕꯨ ꯑꯄꯣꯛꯄ ꯃꯆꯥ ꯑꯃꯗ ꯇꯧꯅꯕ꯭ꯔꯣ? ꯑꯁꯤ ꯍꯥꯏꯔꯒ ꯊꯃꯣꯏ ꯁꯣꯛꯅ ꯌꯥꯝꯅ ꯄꯦꯟꯗꯅ ꯀꯞꯂꯛꯏ꯫ ꯃꯧ ꯑꯅꯤ ꯑꯗꯨꯁꯨ ꯏꯉꯦꯂꯩꯕꯨ ꯄꯨꯛꯅꯤꯡ ꯐꯥꯊꯕꯤꯔꯛꯏ꯫ ꯕꯦꯝꯃ, ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ, ꯅꯃꯥ ꯑꯁꯦ ꯂꯩꯁꯥꯔꯤꯉꯩꯗꯁꯨ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯒ ꯂꯥꯛꯏ ꯍꯥꯏ꯫ ꯅꯄꯥ ꯑꯗꯨꯁꯨ ꯃꯍꯩ ꯇꯧꯔꯒ ꯐꯥꯔꯤꯅꯤ ꯍꯥꯏꯅꯦ꯫ ꯃꯔꯝ ꯑꯁꯤꯅꯅꯤ ꯅꯄꯥ ꯑꯗꯨꯅ ꯉꯟꯇꯥꯅ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯑꯗꯣ꯫ ꯏꯆꯥꯁꯤꯗꯤꯅꯦ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯨ꯫ ꯅꯪꯅꯦ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯣꯀꯣ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯕꯨ ꯏꯃꯥꯅ ꯑꯃꯨꯛ... ꯋꯥꯗꯨ ꯃꯔꯛ ꯊꯠꯅ ꯃꯧ ꯑꯍꯜ ꯑꯗꯨꯅ, ꯍꯩꯃꯥ, ꯀꯔꯤꯒꯤ ꯐꯨꯒꯗꯧꯔꯤꯕꯅꯣ? ꯏꯟꯗꯣꯝꯆꯥ ꯍꯣꯏꯅꯦ ꯅꯃꯥꯗ ꯐꯖꯅ ꯍꯥꯏꯒꯦ꯫ ꯅꯪꯅ ꯈꯣꯡꯅ ꯊꯥꯡꯂꯒ ꯐꯖꯅ ꯆꯠꯄ ꯉꯝꯈꯤꯔꯣꯏ, ꯅꯁꯥꯗꯣ ꯈꯔ ꯐꯍꯟꯈꯤꯁꯤ, ꯀꯣꯟꯅ ꯑꯣꯏꯅꯅꯦ ꯌꯨꯝꯗ ꯆꯠꯂꯨ꯫ ꯏꯉꯦꯂꯩ ꯃꯈꯣꯡꯗꯣ ꯊꯥꯡꯂꯒ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯃꯗꯣꯝꯆꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗ ꯌꯥꯕ ꯇꯥꯔꯝꯃꯤ꯫ ꯏꯉꯦꯂꯩꯁꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯃꯁꯥ ꯑꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ꯫ ꯏꯉꯦꯂꯩꯅ ꯃꯗꯣꯝꯆꯥꯗ, ꯏꯟꯗꯣꯝꯆꯥ, ꯅꯆꯥꯁꯨ ꯑꯅꯥꯕꯁꯤꯡ ꯑꯁꯤ ꯈꯔ ꯐꯔꯕꯅꯤꯅ ꯌꯨꯝꯗ ꯆꯠꯆꯔꯒꯦ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯣ? ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯑꯩ ꯌꯨꯝꯗ ꯆꯠꯂꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅꯕꯨ ꯌꯨꯝꯗ ꯆꯠꯂꯒꯦ ꯍꯥꯏꯔꯗꯤꯅꯦ ꯆꯠꯂꯣ ꯆꯠꯂꯣ꯫ ꯌꯨꯝ ꯑꯁꯤꯒ ꯃꯌꯨꯝꯒ ꯌꯥꯝꯅ ꯂꯥꯞꯅꯕ ꯑꯣꯏꯗꯕꯅꯤꯅ ꯈꯣꯡꯅ ꯈꯔ ꯆꯠꯂꯒ ꯌꯧꯔꯕꯗ ꯃꯌꯨꯝꯗ ꯆꯪꯂꯛꯂꯦ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯀꯧꯖꯔꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ꯫ ꯀꯅꯥꯅꯣꯅꯦ ꯁꯨꯃꯥꯡꯗ ꯂꯥꯎꯔꯤꯗꯨꯕꯣ? ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯆꯥꯛ ꯅꯤꯕ ꯃꯤꯔꯣ? ꯅꯪꯉꯣꯟꯗ ꯆꯦꯡ ꯍꯋꯥꯏ ꯄꯤꯅꯤꯡꯉꯥꯏꯒ ꯑꯝꯇ ꯂꯩꯇꯦ꯫ ꯆꯠꯂꯣ ꯆꯠꯂꯣ, ꯌꯥꯝ ꯇꯥꯅꯤꯡꯗꯦ꯫ ꯏꯃꯥ, ꯅꯆꯥ ꯏꯉꯦꯂꯩꯅꯦ, ꯅꯆꯥꯕꯨ ꯈꯪꯕꯤꯗ꯭ꯔꯕ꯭ꯔꯣ? ꯃꯦꯝꯆꯥ ꯏꯉꯦꯂꯩꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯤꯟ ꯑꯗꯨꯗ ꯂꯦꯞꯂꯒ, ꯅꯪꯗꯤ ꯅꯍꯥꯟ ꯁꯤꯍꯧꯔꯗꯥꯏꯅꯦ ꯑꯩꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯩꯖꯤꯟꯗꯅ? ꯑꯃꯨꯛ ꯍꯤꯡꯗꯅ ꯂꯥꯛꯑꯕꯣ ꯅꯪꯕꯣ? ꯏꯉꯦꯂꯩ ꯃꯃꯥ ꯃꯦꯝꯆꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯇꯣꯝꯇ ꯐꯥꯊꯖꯔꯝꯃꯤ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯍꯤꯡꯉꯒ ꯍꯜꯂꯛꯑꯗꯤ ꯐꯔꯦ, ꯁꯤꯅꯅꯕ ꯑꯃꯨꯛ ꯁꯤꯟꯕ ꯇꯥꯔꯦꯗꯅ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯥꯛꯈꯨꯝꯗ ꯆꯪꯉꯒꯅꯦ ꯆꯥꯛꯇꯣ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯡꯗꯣꯛꯎ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯦ꯫ ꯏꯉꯦꯂꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅꯗꯤ ꯂꯣꯏꯔꯕꯅꯤ꯫ ꯀꯔꯝꯅꯗꯤ ꯅꯨꯡꯉꯥꯏꯒꯅꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯁꯤꯒꯤ ꯁꯤꯅꯅꯕ ꯑꯃꯨꯛ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤꯗ꯫ ꯑꯃꯨꯛ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯒ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯃꯥ ꯃꯦꯝꯆꯥꯕꯨ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯦꯝꯆꯥꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯄꯨꯈ꯭ꯔꯝ ꯑꯗꯨꯗ ꯏꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯒ ꯃꯈꯨꯠ ꯑꯗꯨꯁꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯃꯃꯥꯅ ꯆꯥꯔꯝꯂꯤꯕ ꯑꯃꯗꯤ ꯆꯥꯏꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯆꯥꯛ ꯑꯗꯨ ꯈꯔ ꯊꯤꯔꯒ ꯈꯔ ꯆꯥꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯦꯝꯆꯥꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯐꯝꯕ ꯐꯥꯎꯕ ꯅꯪꯂꯝꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯀꯩ ꯍꯥꯏꯒꯦ? ꯍꯩ, ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪꯁꯦ ꯅꯣꯡ ꯅꯤꯅꯤ ꯃꯥꯡꯂꯨꯔꯕꯅꯤ, ꯑꯗꯨꯅ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯀꯧꯔꯛꯀꯅꯨ꯫ ꯃꯁꯤꯒꯤ ꯐꯤꯁꯤꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯁꯨꯔꯨꯆꯣ, ꯃꯁꯤꯒꯤ ꯐꯤꯔꯣꯟꯁꯦ
Karigumba aina nungthil numidang wairamda thabak chatkadabaduda karigumba setpa nangdraba aina kari tawbage haibado nang yengu fi singse puraga yamna thuna thokro Ingele mamagi fi sing adu puraga pukri achobada laklame aduga suba haurai fi suba loiraga mayumda puraklaga phaurami numitu so nungsa saramde numit adu mawri lei ngahak leiraga numidang yausilagle Ingele na mamagi fi sing adu pu lokshin balai Taibang mapu mahakna Ingele gi awaba sida hena dum wahalage khanduna asumna bo tawribra fi sing adu amata kanglamdre Ingele yam pakhatna mathwai wana machinda solai Ngasina hayeroi boirani Asi khana yumda changlakle wa amata ngangdana imungi thabak sing adu loiselle duk thaumai thari loirakpadani mamana laktana kaurai Ingele so mamana mabu phurani khanduna yamna kina mamagi manakta lai Ima kai haige Kari haige kaina Aina ngasai suhan kiba fi sing adu di kanglabra kadai da thamge Ingele khumdabadi yadabanina pakhat na khumlai Ima fi sing do amta kangdre Ingele gi wahai sing adu tabada memcha yamna sauna Aina nangoda fi sing adu kangnana basuna hairamba natro aduga nangi se aibo sidriro Asi hairaga makhutuna Ingele gi mamai mamit khangdana thajille Chai lawrukigeda nang leiramu khangani Ingele kari so haijaba ngamda kari so tawjaba ngamda Mamagi famang aduda kapli memcha chai adu lawruraga Ingele da amuk kanba haurai Ingele mamana furibadu kari mata haidana ring jongduna khangle chai adu su tekre Chai du tekhibadagidi memcha do Ingele bo amuk kausilaklame Khanglabra minai nubi memcha du so yumdagi thokre Ingele makhong sekli Maki ningol ka aduda laklaga lepak makada famtharami aduga yamna pendana kablai kapna wakhalda sukhalai kappanatana aina di kari tawrugani apokpi ima phawbana haibu nushibide haibu sikrasira hai siba yadri mihoi mapokte amuktang pokpa mapokni haini maduna ai siba yadri warabasu wana ngairaki haigisu Nung mana jaga nung madi Nungai bahai bado lakikni Masi khaladuna chakumda changlaklaga chak thongba loisilaga mama bu halak pangai rami Mahak so ngaihak uirum sarum tawrure Mapanda nupa amana kauba ado wawri tarai Madudagi mahak mamit khangsing singladuna mamang thonglumda lai aduga thong ado hangtoklaga yenglakpadadi mamaga nupa amaga leplaga leirami Ingele mapanda thoraklaga ingak-ngakna Ima Memchabu pairiba nupa aduna bema namase amukta yumda pusinse Ingele haifam mama khanglamde adugo mahak karino makhan kiba tare khanduna hoi pusanse Ingele nupa aduga changduna mama bu phamungda phajana thamkhraba matungda nupa aduna Ingele da nataba mityeng yengba haurai Ingele na mayam tana naba laurai kana lege aibu mukta kanbiyo Hanna laurabada lekai miyoi kharana Ingele gi yumda changlaklaga nupa adugu phuraga tan khirami lekai gi mau ahal amana beba icha sidi kari sukhalun aikhoi mayam ama leiri sidi nangbu chaka charabro chaj aina imaga chabinage haiduna ngairambane aduga nupa se pushilakpasida thodok singa se thokhibani farese Thokrabadi thokre Nama asisune mayamga manadabasida Aikhoisu haibangang batale Tumise tap taba makai chasin thakjilaga tumliba oiramgani Karigumba thaklamdrabadi Nang ngasai ngai lauriba ado tharamgani Nama asina tawrisibu kamai tawdoino Asumaina tawbase laikai asida amata yaude Haiba yaba nganglamlaga loina makhoi mayumda hanakre Numituma so haukre mathangin numini Numidang wairamni Ingele pukri achawbada ising sokluge khalladuna lai Ising sokpa loiraga karai pukri mapala duda mahak pu pamjaba lekagi pakhang thoiba su leirami mahak mapalan thoklaga chatke hek tawbaga thoibana kaurai Ingele amtangai khu Asi hairaga pukri mapanda makhong yanthaduna phamlambadagi hawgalaklaga Ingele gi mamangda leplare Ibung thoiba Kari hagadabano ai imana ngangani ai haige
ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯖꯒꯦ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯥꯝꯃꯤ ꯏꯉꯦꯂꯩ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯏꯕꯨꯡ ꯊꯣꯏꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯩ ꯄꯤꯕ ꯉꯝꯖꯔꯣꯏ ꯑꯩꯁꯦ ꯏꯕꯨꯡꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯌꯥꯝ ꯆꯥꯗꯦ ꯑꯩꯒꯨꯝꯕ ꯄꯣꯄꯥꯡ ꯁꯨꯗꯕ ꯑꯃ ꯂꯧꯕꯤꯒꯗꯕꯒꯤ ꯁꯔꯨꯛ ꯏꯕꯨꯡꯒ ꯊꯥꯛ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯕꯤꯌꯨ ꯑꯩ ꯊꯦꯡꯉꯤ ꯏꯕꯨꯡꯗꯤ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯅꯆꯜ ꯍꯟꯖꯔꯝꯂꯒꯦ ꯊꯣꯏꯕ ꯀꯔꯤꯃꯇ ꯍꯥꯏꯍꯧꯕ ꯉꯝꯗ ꯊꯃꯣꯏ ꯀꯥꯏꯗ ꯂꯩꯍꯧꯏ ꯏꯉꯦꯂꯩꯁꯨ ꯃꯌꯨꯝ ꯌꯧꯔꯦ ꯃꯦꯝꯆꯥ ꯍꯥꯟꯅꯒꯨꯝꯅ ꯃꯆꯥ ꯏꯉꯦꯂꯩꯅ ꯆꯠꯊꯣꯛꯂꯨꯕ ꯍꯟꯖꯜꯂꯛꯄ ꯈꯨꯗꯤꯡꯗ ꯐꯨꯕ ꯆꯩꯕ ꯑꯁꯤ ꯉꯁꯤꯁꯨ ꯇꯧꯔꯤ ꯏꯉꯦꯂꯩ ꯃꯍꯥꯛꯁꯨ ꯈꯥꯡꯕꯒꯤ ꯊꯧꯅꯥ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯃꯃꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯦꯟꯗꯅ ꯃꯃꯥꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ ꯑꯄꯣꯛꯄꯤ ꯏꯃꯥ ꯅꯍꯥꯛꯅ ꯅꯆꯥ ꯑꯩꯍꯥꯛ ꯐꯥꯎꯕꯗ ꯑꯇꯣꯝꯕꯤ ꯃꯆꯥ ꯑꯃꯒꯨꯝꯅ ꯇꯧꯏ ꯑꯗꯨꯕꯨ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯂꯩꯔꯛꯈꯤꯕꯅꯤ ꯑꯩꯒꯤꯗꯤ ꯏꯃꯥ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩꯍꯥꯛꯀꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯦ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯁꯨꯛ ꯊꯤꯅ ꯑꯣꯠꯄ ꯅꯩꯕ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯂꯩꯇꯅꯕ ꯍꯣꯠꯅꯕꯗ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥꯒꯤ ꯅꯤꯡꯕꯗꯣ ꯊꯨꯡꯂꯒꯅꯤ ꯅꯪꯗꯤ ꯏꯃꯥ ꯅꯠꯇꯦ ꯅꯪꯗꯤ ꯍꯤꯡꯆꯥꯕꯤꯅꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯄꯦꯟꯗꯅ ꯍꯥꯏꯔꯝꯂꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯣꯡ ꯊꯥꯡꯗꯣꯛꯈ꯭ꯔꯦ ꯃꯦꯝꯆꯥ ꯃꯆꯥꯅ ꯍꯥꯏꯔꯝꯂꯤꯕ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯑꯣꯏꯗꯅ ꯈꯟꯗꯨꯅ ꯍꯥꯏꯔꯤ ꯐꯔꯦ ꯋꯥꯏꯗꯨꯝ ꯁꯪꯉꯤ ꯏꯁ ꯀꯔꯤ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯨꯕꯣ ꯑꯩꯕꯨ ꯏꯃꯥ ꯅꯠꯇꯦ ꯍꯤꯡꯆꯥꯕꯤꯅꯤ ꯀꯒꯥꯏꯗꯅ ꯅꯪꯗ ꯆꯠꯈꯤꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯒꯤ ꯁꯛꯂꯣꯟ ꯑꯁꯦ ꯂꯧꯈꯤꯕꯅꯤ ꯉꯁꯤꯗꯒꯤꯗꯤ ꯋꯥꯏ ꯁꯪꯉꯦ ꯏꯉꯦꯂꯩ ꯈꯣꯡꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯂꯤ ꯆꯠꯅ ꯆꯠꯅ ꯃꯍꯥꯛ ꯆꯤꯡꯈꯣꯡ ꯑꯃꯗ ꯌꯧꯔꯛꯂꯦ ꯆꯤꯡ ꯑꯗꯨꯗ ꯃꯍꯥꯛ ꯑꯁꯨꯝ ꯀꯥꯔꯛꯏ ꯃꯍꯥꯛꯅ ꯆꯠꯂꯤꯕꯗꯨ ꯃꯄꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯍꯤꯡꯂꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯔꯨꯒꯅꯤ ꯑꯩꯒꯤꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯒꯅꯤ ꯈꯟꯗꯨꯅ ꯑꯩꯅ ꯉꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨ ꯍꯦꯟꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯅ ꯈꯟꯅ ꯎꯖꯥꯎ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯃꯁꯤꯒꯤ ꯎꯖꯥꯎ ꯑꯁꯤꯗ ꯎꯔꯤ ꯑꯁꯤꯅ ꯌꯦꯠꯁꯤꯜꯂꯒ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯔꯒꯦ ꯏꯉꯦꯂꯩꯅ ꯊꯧꯔꯤ ꯌꯥꯟꯒꯦ ꯇꯧꯔꯤꯉꯩ ꯑꯗꯨꯗ ꯆꯤꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯆꯦꯜꯂꯛꯂꯒ ꯏꯉꯦꯂꯩꯒꯤ ꯃꯈꯨꯠꯇꯒꯤ ꯎꯔꯤ ꯑꯗꯨꯕꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯇꯧꯗꯅꯕ ꯋꯥꯍꯩ ꯀꯌꯥꯁꯨ ꯍꯥꯏꯔꯝꯃꯤ ꯏꯉꯦꯂꯩꯅ ꯏꯈꯪ ꯈꯪꯅ ꯅꯪ ꯀꯅꯥꯅꯣ ꯑꯩꯒꯤ ꯂꯝꯕꯤꯗ ꯅꯪꯅ ꯑꯊꯤꯡꯕ ꯄꯤꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯉꯦꯂꯩꯗ ꯌꯦꯡꯗꯨꯅ ꯃꯔꯣꯜ ꯑꯗꯨ ꯈꯣꯏꯔꯤ ꯈꯣꯏꯔꯤ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯅꯪꯅ ꯅꯇꯣꯝꯇ ꯁꯤꯖꯒꯦ ꯍꯥꯏꯅ ꯇꯧꯕꯗꯤ ꯇꯧꯍꯩꯗꯕꯅꯤꯀꯣ ꯅꯪꯅ ꯀꯔꯤꯒꯨꯝꯕ ꯅꯇꯣꯝꯇ ꯁꯤꯔꯕꯗꯤ ꯂꯩꯔꯝꯂꯦꯟꯗꯁꯨ ꯆꯪꯍꯟꯗ ꯃꯤꯔꯝꯂꯦꯟꯗꯁꯨ ꯆꯪꯉꯝꯗ ꯌꯥꯝꯅ ꯋꯥꯅ ꯃꯤꯔꯥꯜꯂꯝꯕ ꯑꯣꯏꯗꯨꯅ ꯂꯩꯒꯅꯤꯅꯦ ꯀꯔꯤꯒꯤꯔꯥ ꯅꯪ ꯅꯇꯣꯝꯇ ꯁꯤꯒꯦ ꯇꯧꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯄꯣꯛꯇꯤꯀꯣ ꯑꯃꯨꯛꯇꯪ ꯄꯣꯛꯄꯅꯦ ꯅꯪ ꯑꯗꯨ ꯀꯔꯤꯒꯤ ꯈꯪꯗꯕ꯭ꯔꯥ ꯏꯉꯦꯂꯩꯅ ꯀꯞꯅ ꯀꯞꯅ ꯈꯪꯉꯤ ꯀꯔꯤꯒꯤ ꯑꯩꯅ ꯈꯪꯗꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯤꯗ ꯑꯄꯣꯛꯄꯤ ꯏꯃꯥ ꯐꯥꯎꯕꯅ ꯃꯤꯔꯥꯏꯕꯤꯔꯕ ꯃꯆꯥ ꯑꯃꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯝꯒꯗꯕ ꯋꯥꯔꯝꯒꯗꯕ ꯑꯗꯣ ꯀꯅꯥꯅꯁꯨ ꯈꯪꯕꯤꯗꯦ ꯀꯅꯥꯅꯁꯨ ꯎꯕꯤꯗꯦ ꯃꯗꯨꯅ ꯑꯩꯍꯥꯛ ꯍꯤꯡꯅꯤꯡꯕꯒꯤ ꯑꯁꯥ ꯑꯗꯣ ꯂꯣꯏꯅꯃꯛ ꯃꯥꯡꯈ꯭ꯔꯦ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯉꯦꯂꯩꯗ ꯉꯛꯅ ꯌꯦꯡꯂꯒ ꯀꯔꯤꯔꯥ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯅꯪꯅ ꯋꯥꯈꯜ ꯇꯥꯍꯜꯂꯣ ꯏꯉꯦꯂꯩꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯑꯄꯣꯛꯄꯤ ꯃꯃꯥꯅ ꯑꯣꯠꯄꯤꯕ ꯃꯃꯥꯒꯤ ꯂꯝꯆꯠ ꯀꯌꯥ ꯃꯥꯒꯤ ꯋꯥꯔꯤ ꯀꯌꯥ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯗ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤ ꯏꯉꯦꯂꯩ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯉꯦꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯔꯛꯏ ꯑꯩꯒꯤꯁꯨ ꯅꯪꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯒꯨꯝꯅ ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯋꯥꯔꯤ ꯀꯌꯥ ꯂꯩ ꯑꯗꯨꯕꯨ ꯅꯪꯒ ꯑꯩꯒꯤꯗꯤ ꯈꯔ ꯈꯦꯠꯅꯩꯌꯦꯀꯣ ꯑꯩꯁꯨ ꯏꯃꯥ ꯏꯆꯥꯗ ꯂꯩ ꯑꯩꯒꯤ ꯃꯤꯡ ꯀꯣꯏꯐꯥꯏ ꯀꯧꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯃꯥꯒꯤ ꯃꯤꯡꯅꯀꯣ ꯔꯤꯡꯉꯝ ꯀꯧꯏ ꯏꯄꯥ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯏꯃꯥꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯏꯃꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯩ ꯑꯃꯗꯤ ꯏꯃꯥ ꯆꯔꯥ ꯅꯨꯡꯈꯥꯡꯅꯕꯅꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯈꯟꯈꯤꯌꯦ ꯑꯩꯅ ꯍꯌꯦꯡ ꯆꯥꯎꯔꯛꯂꯕ ꯃꯇꯝꯗ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯍꯥꯏꯅ ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯥꯎꯔꯕꯅꯤꯅ ꯏꯃꯥꯕꯨꯀꯣ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯗ꯭ꯔꯁꯨ ꯈꯔ ꯃꯈꯩꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯃꯇꯝꯁꯦ ꯍꯧꯖꯤꯟꯈ꯭ꯔꯦ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯩꯔꯣ ꯅꯪ ꯌꯥꯅꯤꯡꯗꯕ꯭ꯔꯥ ꯏꯉꯦꯂꯩ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯏꯕꯨꯡ ꯑꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯌꯥꯒꯅꯤꯅ ꯅꯪꯅ ꯂꯩꯅꯤꯡꯗꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯌꯥꯒꯅꯤ ꯏꯕꯨꯡ ꯊꯦꯡꯅꯔꯨꯕꯅ ꯑꯩꯕꯨ ꯑꯅꯧꯕ ꯃꯄꯣꯛꯇ ꯑꯃꯨꯛ ꯍꯟꯅ ꯄꯣꯛꯄꯤꯔꯤ ꯏꯕꯨꯡꯁꯦ ꯑꯩꯒꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯊꯥꯕꯤꯔꯛꯄ ꯃꯤꯑꯣꯏꯅꯤ
ꯀꯣꯏꯐꯥꯏ ꯑꯃꯗꯤ ꯏꯉꯦꯂꯩ ꯆꯤꯡꯃꯤ ꯀꯣꯏꯐꯥꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯉꯦꯂꯩꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤ ꯇꯅꯥꯟ ꯇꯅꯥꯜꯂꯤ, ꯌꯨꯝ ꯑꯁꯤ ꯌꯦꯡꯕꯗ ꯄꯤꯛꯇꯛꯅ ꯔꯥꯁꯤ ꯂꯩꯅ ꯐꯖꯩ꯫ ꯀꯣꯏꯐꯥꯏꯅ ꯃꯃꯥ ꯔꯤꯡꯉꯝꯕꯨ ꯀꯧꯏ꯫ ꯔꯤꯡꯉꯝꯁꯨ ꯊꯣꯔꯛꯏ꯫ ꯊꯣꯔꯛꯅ ꯍꯥꯏꯔꯛꯏ, "ꯑꯩ ꯅꯨꯄꯥ ꯃꯆꯥ, ꯌꯨꯝ ꯌꯧꯔꯛꯂꯕꯗꯤ ꯀꯣꯛ ꯆꯪꯉꯛꯄ ꯌꯥꯗ꯭ꯔꯣ? ꯀꯔꯤꯒꯤ ꯅꯪꯅ ꯑꯗꯨꯗ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯂꯩꯔꯤꯗꯤ? ꯑꯩ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯀꯅꯥꯔꯥ? ꯑꯩ ꯑꯃ ꯌꯨꯝꯗ ꯆꯪꯉꯒ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯒ ꯏꯉꯦꯂꯩ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯂꯕꯗ ꯆꯥꯛ ꯊꯣꯡꯅ ꯃꯩ ꯌꯥꯏꯔꯤ ꯃꯈꯣꯏ ꯑꯍꯨꯝ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯣꯏꯐꯥꯏꯒꯤ ꯃꯃꯥꯅ ꯏꯉꯦꯂꯩꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ, "ꯅꯨꯄꯤ ꯃꯆꯥ, ꯅꯍꯥꯛꯇꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ?" "ꯏꯃꯥ, ꯑꯩꯍꯥꯛꯁꯦ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ." "ꯑꯣ, ꯅꯪꯁꯦ ꯑꯁꯤꯒꯤ ꯆꯤꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯗꯒꯤꯅꯤ ꯍꯥꯏꯕ?" "ꯍꯣꯏ ꯏꯃꯥ." "ꯑꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗꯀꯣ ꯑꯗꯨꯉꯩꯒꯤ ꯃꯇꯝꯗꯣ꯫ ꯅꯨꯄꯤ ꯃꯆꯥ, ꯑꯩꯁꯦ ꯅꯪꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤꯅꯦ." ꯏꯉꯦꯂꯩ ꯑꯃꯗꯤ ꯀꯣꯏꯐꯥꯏ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯪꯂꯛꯏ꯫ ꯏꯉꯦꯂꯩꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯀꯔꯝꯅ ꯃꯁꯤꯒꯤ ꯆꯤꯡ ꯑꯁꯤꯗ ꯀꯔꯝꯅ ꯂꯩꯔꯝꯂꯤꯕꯅꯣ? ꯑꯗꯨꯒ ꯏꯃꯥꯒꯤ ꯋꯥꯔꯤꯗꯨꯁꯨ লিꯕꯤꯌꯨ, ꯅꯆꯥ ꯇꯥꯖꯅꯤꯡꯉꯤ." "ꯐꯔꯦ, ꯏꯆꯥ ꯑꯅꯤꯅ ꯌꯥꯝꯅ ꯇꯥꯅꯤꯡꯂꯕꯗꯤꯀꯣ, ꯏꯃꯥ ꯂꯤꯔꯒꯦ." "ꯍꯣꯏ ꯏꯃꯥ, ꯂꯤꯕꯤꯌꯨ." ꯔꯤꯡꯉꯝꯅ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯩꯁꯦ ꯅꯍꯥꯛꯀꯤ ꯈꯨꯜ ꯑꯗꯨꯗꯒꯤꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯉꯥ ꯌꯥꯏꯐꯕ ꯏꯃꯨꯡ ꯑꯃꯅꯤ꯫ ꯊꯕꯛ ꯁꯨꯅꯅꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯅꯣꯡꯃꯀꯣ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯗ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯏ꯫ ꯅꯨꯄꯥ ꯑꯁꯦ ꯆꯨꯡ ꯐꯤꯔꯥꯜ ꯌꯥꯝꯅ ꯆꯥꯏ, ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯒꯤ ꯏꯄꯥꯅ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯕꯛ ꯁꯨꯕꯒꯤ ꯑꯌꯥꯕ ꯑꯗꯨꯝ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯀꯣ ꯅꯨꯄꯥ ꯑꯗꯨꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯩꯅꯀꯣ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ಚಾನ ꯊꯛꯅꯅꯕ ꯄꯤꯕ ꯆꯠꯄ ꯀꯥꯟꯗ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯗꯨꯒ ꯑꯩꯒ ꯍꯦꯛ ꯃꯤꯆꯥꯟꯅꯩ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀ ꯑꯩꯒ ꯇꯞꯅ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤꯅ ꯊꯃꯣꯏ ꯐꯥꯖꯤꯟꯅꯕ ꯉꯝꯂꯛꯇꯕꯗꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯕ ꯍꯧꯈꯤ꯫ ꯅꯨꯃꯤꯠꯇꯣ ꯃꯍꯥꯛ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯍꯥꯛꯁꯨ ꯅꯣꯡꯃ ꯅꯤꯅꯤ ꯀꯔꯤꯁꯨ ꯈꯟꯗ ꯂꯩꯔꯛꯄꯅꯤ꯫ ꯑꯩꯅ ꯅꯣꯡꯃ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗꯅꯦ ꯑꯩꯕꯨ ꯄꯣꯛꯄꯤ ꯏꯃꯥ ꯑꯗꯨꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯦꯟꯁꯥꯡ ꯁꯦꯝꯂꯒ ꯂꯩ꯫ ꯑꯩꯅ ꯉꯥ ꯉꯧꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ꯫ ꯊꯥꯎ ꯃꯅꯝꯗꯣ ꯍꯦꯛ ꯇꯥꯕꯗ ꯑꯩ ꯏꯁꯥꯁꯦ ꯍꯟꯗꯣꯛꯀꯦ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯂꯒꯅꯦ ꯏꯁꯥ ꯑꯁꯦ ꯍꯟꯗꯣꯛꯑꯦ꯫ ꯑꯩ ꯌꯥꯝ ꯄꯥꯈꯠꯂꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯏꯇꯧꯕꯨ ꯏꯃꯥꯅꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯏꯃꯥꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯂꯛꯂꯒ ꯀꯣ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯌꯥꯝꯅ ꯀꯞꯂꯒ ꯑꯩꯒꯤ ꯏꯃꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯁꯨ ꯀꯣ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯀꯣꯛ ꯄꯥꯏꯔꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯖꯥꯠꯁꯨ ꯇꯤꯟꯅꯗꯕ ꯅꯨꯄꯥ ꯑꯗꯨꯒ, ꯑꯣ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯊꯦꯜꯂꯤꯗ꯫ ꯅꯄꯥꯕꯨꯡ ꯇꯥꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ?" ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯩ ꯑꯃꯗꯤ ꯏꯃꯥꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯗ ꯑꯃꯠꯇ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯇꯝꯗꯤ ꯍꯧꯈꯤꯕꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯕꯝ ꯑꯁꯦ ꯑꯍꯣꯡꯕ ꯅꯥꯏꯔꯛꯄ ꯑꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯑꯗꯣ ꯄꯥꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯅꯣꯡꯃ ꯑꯩꯕꯨ ꯄꯥꯕꯅ ꯀꯧꯔꯒ ꯑꯁꯨꯝꯅ ꯍꯪꯉꯛꯏ, "ꯀꯔꯤꯅꯣ ꯏꯕꯦꯝꯃ, ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯔꯥ?" "ꯆꯨꯝꯃꯤ ꯄꯥꯕ." "ꯀꯔꯤ ꯆꯨꯝꯃꯤ ꯍꯥꯏꯕ?" ꯑꯁꯤ ꯍꯥꯏꯔꯒ ꯃꯉꯣꯟꯗ ꯊꯤꯅ ꯉꯥꯡꯂꯛꯂꯒ ꯃꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯈꯤ꯫ ꯃꯥꯁꯨ ꯀꯞꯅ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯟꯅ ꯁꯨꯃꯛ ꯂꯥꯛꯏ, ꯑꯩꯒꯤ ꯑꯍꯦꯟꯕ ꯋꯥꯈꯜ ꯑꯗꯨꯕꯨ ꯍꯥꯊꯕ ꯉꯝꯂꯝꯂꯕꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯇꯣꯜꯂꯤꯗꯀꯣ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯄꯨꯟꯁꯤ꯫ ꯅꯍꯥꯛ ꯅꯨꯄꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯡꯍꯜꯂꯝꯕꯒꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯀꯩꯁꯨ ꯉꯝꯂꯣꯏ꯫ ꯑꯩꯅ ꯁꯨꯝ ꯂꯥꯛꯄꯗ ꯑꯩꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯗ ꯀꯥꯔꯛꯄꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯦ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯩꯅ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯑꯩ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯅꯤ꯫ ꯏꯁꯥꯁꯦ ꯌꯥꯝꯅ ꯋꯥꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯒ, "ꯀꯅꯥ ꯂꯩꯒꯦ? ꯌꯨꯝꯁꯤꯕꯨ ꯀꯅꯥ ꯂꯩꯒꯦ?" ꯌꯨꯝ ꯑꯁꯤꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ,
Isugumlabi, kari tawragene? Nangna abokki nak asida changlakpabo? Abo, aise, isase ang wari. Ising khazikta thakjagi. Oo, kakhalo. Asamna hairakpaduda mahaksu yum asida changlakle. Aduga abok aduna ising pitharai. Makoy ani wari sanarami. Adudagi mahakna mahaki wari pumba lirami. Aduga mahak yamna sukaplami. Ahal oirabi abok aduna mahakpu themjinbirai. Isu nupi karisu khalun. Isu sidi naboki yumsida naboka nungaini hek leithoksi. Asamna aisu leiri. Aigi mingsu abokna ringam haina onthokre. Aisu ha sujilaklami. Nongma aigi puk ase yamna yeklami. Aduga yamna wana leirami. Abokna mayok nabi amaibi ama kauruduna. Ai tekta kaidana angang adu unare. Aduga icha adubu nushina yenglami. Abokna aingonda kauraki. Isu nupi isu adubu amukta pamgi piro. Abo se abokna icha adubu nushina pamlaga. Isu nupi isu asigi maming se nabokna tholage ko. Hoy abok, aina tholabasu abokna tholabasu chap manaye. Adubu oiradi aina isu asigi maming bune koifai haina kobirage. Abok aduga aiga ichaga asum leirakpana tha kaya hokre. Abok adusu taibang thadokre. Adudagidi ima icha khakta yum masida leirakhibani. Koifai mamana wari sing adubu mangonda nahan makhai lidabagi mahak khara makhaidi warauzarami. Adubu mamana magi khanduna hinglamba asina mahak penjarami. Adubu mahakna khankhiba mamabu nungaina thamge haiba wasak adudi kaihaloi haina khalami. Aduga mamada yenglaga leirami. Ringamna icha sa masini imagi haukraba ningamdraba wari haibado. Nangi mingdi kari kaubage nupi macha? Ima ingelei kauzeye. Nangi ima ipadi loina suna leiribra? Ipadi leikhije imaga leizabani. Nangna namaga leiraga karigi chingasida lakliba? Ingeleina ringamda mahaki wari pumba loina makhanghalami. Adudagidi ima aina khangba ngamlaktaduna isa atomda sizarage haiduna tawbada ibung ase thengnaduna aibo nobo mapuk ama pokhanbibani. Oh icha so adu wana leiramboy. Icha sidi karisu khangano. Imagi yumsida adumak leitho nayumakne haina sukhal. Ngasidagi ko nangse aigi imau oina lawshilabani ko. Wafam adu tabada koifai amadi ingele ngakna mamaringamda yengi adubu koifai di yamna haraujarami. Koifai na ingele bo ahanbu ubo maktada thamoina khoida jakhibani. Adubu mahak phongdokhidabani. Mama na ingele bo mamau oina lawsilani tabada yamna haraujarami. Numitu so hokre. Numit ninigi matungda ingele amadi koifai ani ase mama ringamna luhongbirami. Laibak thibi ingele laigi nongdam amadagi mapuroiba amadi manem anigi seba tawduna nungaina pale. Adubo asomdana ingelegi mama memchadi ingelena mahaku thadoklamba numit adudagi lamchat oktaba chatlubagi mayamna phaduna phubaduda adumak leikhidre. Asumna lamchat phajadaba machabu abokpo machamakni khanba ngamdaba memcha adu mahakna pamjariba lamchat adu chatlubana mahakso mathwai adumak thakre. Aduga mingonda kaizadabi nongmata lanjarudabi minungsi chawbi ingeleidi taibang mapugi nongdamdagi nungai yaifana pankre.